ꯏꯁꯤꯡꯁꯦ ꯁꯨꯝ ꯂꯦꯚꯦꯜꯁꯦ ꯍꯦꯟꯀꯠꯂꯛꯏ ꯅꯣꯡ ꯇꯥꯒꯗꯕꯁꯨ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤꯕꯅꯤꯅ ꯁꯤ ꯈꯨ ꯊꯨꯡꯒꯗꯕꯁꯦ ꯂꯦꯚꯦꯜꯁꯦ ꯈꯖꯤꯛꯇ ꯉꯥꯏꯔꯕꯅꯤ ꯁꯤ ꯍꯦꯛ ꯄꯥꯊꯣꯔꯛꯄꯗ ꯑꯗꯨꯝ ꯁꯨꯃꯥꯡ ꯀꯩꯒꯤ ꯂꯣꯏ ꯆꯪꯅꯔꯅꯤ ꯍꯧꯖꯤꯛꯁꯦ ꯂꯥꯡꯒꯣꯡꯁꯦ ꯄꯥꯊꯣꯛꯀꯗꯧꯔꯕꯅꯤ ꯁꯤ ꯂꯦꯚꯦꯜꯁꯤ ꯂꯩꯔꯛꯑꯕꯅꯤ ꯁꯤ ꯀꯦꯅꯦꯜꯁꯤ ꯋꯥꯡꯈ꯭ꯔꯕ ꯀꯦꯅꯦꯜꯅꯦ ꯑꯗꯨ ꯁꯤꯐꯧ ꯁꯤ ꯊꯨꯝꯒꯗꯧꯔꯕꯅꯦꯕ ꯌꯦꯡꯉꯣ ꯁꯤ ꯆꯦꯜꯂꯤꯕ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜꯒꯤ ꯆꯥꯡꯁꯦ ꯁ꯭ꯄꯤꯠꯁꯦ ꯊꯤ ꯀꯟꯈ꯭ꯔꯖꯥꯠꯅꯤ ꯁꯤꯗ ꯌꯦꯡꯉꯣ ꯁꯤ ꯃꯤ ꯁꯨꯃꯥꯡ ꯆꯪꯕ ꯌꯥꯎꯔꯦ ꯁꯤꯗꯤ ꯁꯨꯃꯥꯡ ꯆꯪꯕ ꯌꯥꯎꯔꯦ ꯁꯤ ꯊꯨꯝꯕ ꯍꯧꯔꯕꯅꯦ ꯁꯤ ꯇꯧꯔꯤꯁꯦ ꯑꯗꯣ ꯁꯤ ꯃꯤꯒꯤ ꯊꯣꯡꯒꯥꯜ ꯁꯤ ꯆꯪꯕ ꯍꯧꯔꯕꯅꯦꯕ ꯍꯧꯖꯤꯛ ꯃꯊꯪ ꯂꯝꯕꯤ ꯏꯁꯤꯡ ꯌꯧꯁꯤꯜꯂꯛꯑꯕꯅꯦ ꯁꯤ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯃꯤ ꯁꯣꯝꯗꯗꯤ ꯂꯣꯏꯅ ꯊꯨꯝꯗꯅ ꯂꯣꯏꯔꯦ ꯁꯤ ꯃꯃꯥꯡꯒꯤ ꯁꯔꯨꯛꯀꯤꯁꯤ ꯂꯣꯏ ꯊꯨꯝꯈ꯭ꯔꯕꯅꯦ ꯁꯤ ꯏꯁꯤꯡ ꯉꯥꯛꯇꯅꯦ ꯁꯤ ꯊꯨꯝꯕ ꯍꯧꯔꯦ ꯇꯨ ꯁꯤ ꯂꯝꯄꯥꯛ ꯃꯆꯤꯟꯁꯤ ꯌꯧꯁꯤꯜꯂꯛꯑꯕꯅꯤ ꯇꯨ ꯁꯤ ꯊꯨꯝꯕ ꯍꯧꯔꯕꯅꯦ ꯁꯤ ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯑꯗꯨ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜꯁꯦ ꯀꯦꯅꯦꯜ ꯄꯥꯊꯣꯛꯑꯦ ꯁꯤ ꯄꯥꯊꯣꯛꯑꯒ ꯂꯝꯄꯥꯛꯁꯤ ꯌꯧꯔꯦ ꯑꯗꯒꯤ ꯌꯨꯝ ꯊꯨꯝꯕ ꯍꯧꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯈꯥ ꯂꯩꯀꯥꯏꯗꯗꯤ ꯁꯤ ꯂꯝꯕꯤꯁꯦ ꯍꯣꯏ ꯄꯥꯊꯣꯛꯑ ꯏꯁꯤꯡꯁꯦ ꯁꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯀꯅꯥ ꯌꯨꯝ ꯊꯨꯝꯃꯦꯗꯣ ꯑꯩ ꯍꯧꯖꯤꯛ ꯎꯆꯔꯛꯑꯒꯦ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯝꯕꯤ ꯏꯁꯤꯡ ꯂꯣꯏ ꯆꯦꯟꯕ ꯍꯧꯔꯦ ꯍꯧꯖꯤꯛ ꯄꯥꯊꯕ ꯍꯧꯔꯛꯑꯕꯅꯤ ꯁꯤ ꯂꯝꯕꯤ ꯏꯁꯤꯡ ꯄꯥꯊꯕ ꯍꯧꯔꯛꯑꯕꯅꯤ ꯁꯦ ꯏꯃꯥ ꯏꯁꯤꯡ ꯊꯨꯝꯃꯦꯗ ꯑꯝꯇ ꯅꯝꯒꯦ ꯂꯥꯛꯏꯅꯦ ꯑꯩꯁꯦ ꯃꯣꯏ ꯏꯃꯨꯡꯁꯦ ꯌꯦꯡꯉꯣ ꯏꯁꯤꯡ ꯂꯣꯏ ꯊꯨꯝꯃꯦ ꯍꯧꯖꯤꯛꯁꯦ ꯁꯨꯃꯥꯡ ꯅꯨꯡꯃꯥꯡꯁꯤ ꯂꯣꯏ ꯕꯦꯔꯥ ꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯁꯤꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯖꯕꯁꯦ ꯉꯥꯒ ꯂꯣꯏ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯇꯧꯔꯦ ꯃꯤ ꯌꯨꯝ ꯊꯨꯝꯕ ꯍꯧꯖꯤꯜꯂꯛꯑꯕꯅꯦ ꯁꯦ ꯇꯔꯥꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯧꯕ ꯌꯥꯗꯦ ꯁꯤ ꯃꯈꯥ ꯂꯩꯀꯥꯏꯗ ꯌꯨꯝ ꯊꯨꯝꯕ ꯍꯧꯖꯤꯜꯂꯛꯑꯕꯅꯦ ꯂꯝꯕꯤꯒ ꯂꯣꯏ ꯏꯁꯤꯡ ꯆꯦꯟꯕ ꯍꯧꯖꯤꯜꯂꯛꯑꯕꯅꯦ ꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯖꯔꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯒꯤ ꯇꯨꯔꯦꯜ ꯑꯩꯈꯣꯏꯒꯤ ꯄꯟꯆꯥꯌꯠ ꯃꯃꯥꯡꯒꯤ ꯃꯪ ꯃꯅꯥꯛꯀꯤ ꯇꯨꯔꯦꯜꯗꯨꯅꯤ ꯏꯁꯤꯡꯒꯤ ꯏꯆꯦꯜꯒꯤ ꯐꯤꯕꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯅ ꯌꯥꯝ ꯀꯜꯂꯦ ꯏꯁꯤꯡ ꯏꯆꯥꯎꯁꯦ ꯍꯦꯟꯒꯠꯂꯛꯄꯅꯤꯅ ꯅꯣꯡ ꯇꯥꯒꯗꯕꯁꯨ ꯑꯗꯨꯝ ꯋꯥꯠꯂꯤ ꯇꯥꯔꯛꯈꯤꯅꯤ ꯃꯔꯨꯔꯣꯝꯗ ꯃꯨꯁꯤꯟ ꯃꯨꯅ ꯅꯣꯡꯁꯦ ꯂꯩꯔꯤ ꯑꯗꯨꯅ ꯅꯣꯡ ꯇꯥꯕꯁꯨ ꯂꯦꯞꯇꯕꯅꯤꯅ ꯑꯩꯈꯣꯏ ꯏꯁꯤꯡꯁꯦ ꯆꯥꯎꯕꯒꯤ ꯂꯦꯚꯦꯜꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤꯅꯤ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯇꯨꯔꯦꯟꯒꯤ ꯂꯦꯚꯦꯜꯒꯤ ꯃꯥꯒꯤ ꯆꯦꯜꯂꯤꯕ ꯏꯁꯤꯡꯒꯤ ꯏꯁꯄꯤꯠꯁꯦ ꯁꯥꯊꯤꯅ ꯀꯜꯂꯦꯕ ꯌꯥꯝ ꯁꯥꯊꯤꯅ ꯀꯟꯕꯖꯥꯠꯅꯤ ꯊꯥꯊꯥꯗ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯗꯨ ꯏꯃꯥꯏꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦ ꯑꯗꯨꯅ ꯑꯄꯤꯛꯄ ꯂꯥꯡꯒꯣꯡ ꯀꯦꯅꯦꯜ ꯃꯆꯥꯁꯤꯡꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯊꯣꯛ ꯂꯩꯔꯦ ꯑꯗꯨꯅ ꯁꯤ ꯇꯨꯔꯦꯟꯗ ꯆꯦꯜꯂꯤꯕ ꯁꯤ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡꯒꯤ ꯁꯥꯐꯨꯁꯦ ꯃꯈꯥ ꯂꯩꯀꯥꯏꯗ ꯍꯧꯖꯤꯛꯁꯦ ꯏꯁꯤꯡꯁꯦ ꯐꯖꯅ ꯆꯥꯎꯕꯗꯒꯤ ꯑꯩꯈꯣই ꯏꯅꯦ ꯃꯣꯍꯤꯅꯤ ꯍꯣꯏꯒꯤ ꯌꯨꯝꯁꯦ ꯐꯖꯅ ꯊꯨꯝ ꯂꯩꯔꯝꯃꯦꯅꯦ ꯁꯥꯏꯠꯇꯨ ꯌꯦꯡꯍꯧꯗ꯭ꯔꯦ ꯁꯤꯁꯨ ꯊꯣꯡꯒꯥꯜ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔ ꯍꯣꯏꯒꯤ ꯃꯣꯏꯒꯤ ꯊꯣꯡꯒꯥꯜꯁꯨ ꯄꯥꯊꯣꯛꯑꯦ ꯆꯦꯜꯂꯦ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯆꯪꯐꯝ ꯂꯩꯇ꯭ꯔꯦ ꯃꯣꯏꯁꯨ ꯁꯤꯒꯤ ꯑꯩ ꯎꯀꯨ ꯖꯒꯥꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯊꯨꯝꯗ꯭ꯔꯤꯕ ꯍꯥꯏꯕꯨ ꯎꯀꯨꯁꯤ ꯈꯔ ꯋꯥꯡꯕꯒꯤꯅꯤ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯌꯨꯝꯁꯤꯗ ꯆꯪꯉ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯁꯤ ꯂꯣꯏꯅ ꯍꯧꯖꯤꯛ ꯃꯣꯏ ꯍꯤꯡꯒꯣꯜꯒꯥꯁꯦ ꯂꯣꯏ ꯂꯣꯏꯔꯦ ꯁꯤ ꯏꯁꯤꯡ ꯉꯥꯛꯇ ꯉꯥꯏꯔꯁꯦ ꯃꯨꯠꯁꯨ ꯍꯣꯔꯦꯅꯦ ꯃꯨꯠꯁꯦ ꯁꯤ ꯏꯁꯤꯡ ꯉꯥꯏꯔꯦ ꯇꯧꯔꯝꯃꯣꯏ ꯁꯨꯃꯥꯡꯁꯦ ꯁꯣꯡꯖꯟꯕꯒ ꯁꯤ ꯌꯨꯝꯁꯦ ꯏꯁꯤꯡ ꯂꯣꯏꯔꯦ ꯁꯤ ꯀꯀꯥꯔꯣꯝꯗꯣꯏ ꯌꯨꯝꯒꯥꯁꯦ ꯁꯤ ꯏꯁꯤꯡ ꯂꯣꯏ ꯊꯨꯝ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯆꯪꯁꯤꯟꯗꯅ ꯇꯧꯔꯤꯁꯤꯡꯁꯦ ꯁꯤ ꯃꯅꯤꯡ ꯍꯤꯡꯒꯣꯜꯒꯥꯁꯦ ꯏꯁꯤꯡ ꯉꯥꯛꯇ ꯉꯥꯏꯔꯦꯕ ꯁꯤ ꯌꯦꯡꯉꯣꯁꯤ ꯍꯦꯟꯅꯈꯥ ꯍꯤꯡꯒꯣꯜꯒꯤ ꯁꯤ ꯏꯁꯤꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯍꯤꯡꯒꯣꯜꯒꯤ ꯏꯁꯤꯡ ꯆꯪꯁꯤꯟꯕ ꯍꯧꯔꯕꯅꯤ ꯏꯁꯤꯡ ꯆꯪꯁꯤꯟꯕ ꯍꯧꯔꯦꯕ ꯁꯤ ꯁꯨꯃꯥꯡꯁꯦ ꯏꯁꯤꯡ ꯑꯁꯤ ꯁꯤꯔꯤ ꯌꯧꯁꯤꯜꯂꯛꯑꯕꯅꯤ ꯗꯥꯏꯔꯦꯛ ꯊꯨꯝꯖꯤꯜꯂꯛꯀꯗꯧꯔꯦ ꯁꯤ
ꯁꯤ ꯂꯣꯏꯅ ꯊꯨꯝꯖꯤꯜꯂꯦ 여기지 여기 뭐 hꯧꯖꯤꯛ ꯀꯀꯥꯒꯤ ꯌꯨꯝꯁꯦ ꯁꯤ ꯌꯧꯁꯜꯂꯛꯑꯕꯅꯤ ꯏꯁꯤꯡꯁꯦ ꯃꯣꯏꯁꯦ ꯑꯩꯗꯣꯝꯆꯥ ꯃꯣꯏꯁꯦ ꯂꯣꯏ ꯊꯨꯝꯗꯅ ꯇꯧꯔꯤꯁꯦ ꯉꯁꯤ ꯑꯗꯨ ꯇꯧꯔꯦ ꯁꯦ JCB ꯊꯧꯖꯤꯜꯂꯛꯑꯕꯅꯦ ꯍꯧꯖꯤꯛ ꯁꯤ ꯀꯩꯅꯣ ꯇꯧꯅꯕ ꯑꯗꯣ ꯆꯪꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥꯁꯨ ꯈꯪꯗ꯭ꯔꯤ ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯀꯃꯥꯏꯅ ꯁꯤꯗ ꯈꯣꯠꯄ ꯌꯥꯒꯗꯕꯅꯣ ꯌꯥꯔꯣꯏꯗ꯭ꯔꯣꯁꯨ ꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛꯁꯦ ꯀꯩꯒꯤꯅꯣꯗꯤ ꯏꯁꯤꯡ ꯏꯔꯩꯁꯦ ꯁꯥꯊꯤꯅ ꯀꯜꯂꯦ ꯄꯋꯥꯔ ꯌꯥꯝ ꯀꯜꯂꯦ ꯁꯥꯐꯨꯁꯦ ꯑꯗꯣ ꯂꯥꯞꯄꯅꯤꯅ JCB 이싱이도 굼다라가 통전비 야로 하기기 도연지 깐 떠오리지 그 라무 방동만데 마이 폴랑지 뭐지 뭐 거기 더질래 비행해서 사티 깔래 만 이싱 사푸제 라이브시 사푸제 타나 때고 시 센터리 떠오리지 호시 우드 기브자네 뭐 우드 기브마시기 이싱 사푸 아리 아라이브나 테마시 시 이싱 이래 이제 깐그라브자니고 ꯆꯪꯕ ꯌꯥꯗꯗꯅ ꯁꯥꯏꯗ ꯃꯇꯝ ꯀꯌꯥ ꯃꯥꯡꯂꯩꯔꯦ ꯑꯗꯨ ꯂꯥꯝ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯦ JCBꯗꯤ ꯌꯧꯔꯦ ꯂꯥꯝ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤ ꯐꯤꯕꯝ ꯃꯑꯣꯡꯁꯦ 이래 구간지 레이트래 파타기되게 빠네 깐게 파타기되게 야래 야할라지 well done am padan tawfiq hai oi let's control vice person indazina am padana patabidna singi chengi apu di hengkat kreasom orang kairom simba kirimji maikaisi पंद्रह रहे मतलब पूरा फादा घर में ना आपूरी पता ना हिंगे ट्रेन इमाय वंखला मने देखिए सुना कंगे मखाला कायरम ये सब प्लान होंगे तो ना मैं यंका है इसे मैं यंका है लांगों मैं यंका पता ना था है सिफात किधर दे मैं यंका पता ना था है तो makala kairong ising tumba kara parane koi sia person jo anu wono bidna tauri mayam to hona re tauri mayang pada tare makala kairan lambi to langong je sing andarani